ꯆꯨꯔꯆꯥꯟꯄꯨꯔꯗ ꯖꯤꯄꯦ ꯑꯦꯞ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ 2 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯀꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯗꯤꯖꯤꯇꯦꯜ ꯄꯦꯃꯦꯟꯠ ꯖꯤꯄꯦ ꯑꯦꯞ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ 2 ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯇꯣ ꯗ꯭राꯏꯚꯔ ꯑꯃꯗꯤ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯒꯤ ꯁꯦꯅꯤꯌꯔ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯤ ꯂꯥꯏꯖꯥꯡ ꯚꯤꯂꯦꯖꯗꯒꯤ ꯑꯦꯜ ꯁꯩꯃꯤꯟꯂꯥꯟ ꯍꯥꯎꯀꯤꯞ ꯆꯍꯤ 33 ꯑꯄꯣꯛꯄ ꯁꯩꯈꯣꯃꯥꯡ ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯁꯣꯡꯖꯥꯈꯣꯄꯤꯗꯒꯤ ꯂꯨꯟꯈꯣꯃꯥꯡ ꯍꯥꯎꯀꯤꯞ ꯆꯍꯤ 90 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯊꯥꯡꯖꯉꯝ ꯀꯧꯏ ꯍꯥꯏꯔꯤ꯫ ꯁꯩꯃꯤꯟꯂꯥꯟ ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯂꯨꯟꯈꯣꯃꯥꯡ ꯍꯥꯎꯀꯤꯞꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯔꯤꯕ ꯀꯪꯕꯥꯏ ꯑꯦꯁꯀꯣꯂꯦꯟ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯖꯤꯄꯦ ꯑꯦꯞ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯒꯤ ꯃꯔꯥꯜꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯍꯤꯡꯁꯥ ꯊꯥꯗꯣꯛꯇꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯌꯥꯑꯣꯟꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 19ꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡ ꯁꯕ ꯗꯤꯚꯤꯖꯟꯅ ꯀꯣꯟꯕ ꯇꯨꯏꯕꯣꯡ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ KZCꯅ ꯁꯤꯟꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯍꯤꯡꯁꯥ ꯊꯥꯗꯣꯛꯇꯨꯅ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯌꯥꯑꯣꯟꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯟꯅꯒꯗꯧꯔꯤ꯫ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟ ꯑꯁꯤ ꯔꯤꯀꯣꯒꯅꯤꯁꯟ ꯐꯪꯅꯅꯕ ꯑꯃꯗꯤ ꯑꯣꯇꯣꯅꯣꯃꯤꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯗꯨꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕꯒꯤ ꯍꯤꯔꯝꯗ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ KZCꯒꯤ ꯆꯦꯌꯔꯃꯦꯟ ꯍꯦꯂꯦꯟꯊꯥꯡ ꯋꯥꯏꯐꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯖꯤꯇꯦꯜ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯕꯣꯡ ꯁꯕ ꯗꯤꯚꯤꯖꯟꯅ ꯀꯣꯟꯕ ꯇꯨꯏꯕꯣꯡ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒ ꯃꯥꯟꯅꯅ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯄꯣꯛꯄꯤ, ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒ ꯃꯥꯟꯅꯅ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯐꯦꯔꯖꯣꯜꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯥꯌꯣꯛꯅꯔꯤꯕꯅꯤꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯀꯣꯛꯂꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗꯁꯨ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯆꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯌꯥꯕ ꯋꯥꯔꯦꯞꯁꯤꯡꯁꯨ ꯗ꯭ꯔꯥꯐ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯩꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ KZCꯅ ꯁꯤꯟꯗꯨꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯅ ꯅꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯗ꯭ꯔꯥꯐ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯐꯝꯗ ꯂꯥꯟꯊꯠꯀꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MHAꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯍꯤꯡꯁꯥ ꯊꯥꯗꯣꯛꯇꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯥꯌꯣꯟꯗ ꯍꯦꯟꯅ ꯑꯣꯟꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯇꯨꯏꯕꯣꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯕ ꯃꯤꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ MHAꯅ ꯏꯅꯤꯁꯤꯌꯦꯇꯤꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯑꯉꯟꯕ ꯁꯔꯨꯛꯇ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯃꯔꯤ ꯂꯩꯅꯅ ꯑꯣꯊꯣꯔꯤꯇꯤꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯤꯉꯩ ꯑꯁꯤꯒꯨꯝꯕ ꯍꯤꯡꯁꯥ ꯊꯥꯗꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯨꯡ ꯀꯣꯏꯅ ꯏꯪꯇꯞꯄ ꯈꯨꯟꯅꯥꯏ ꯑꯃꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯟꯅꯔꯤ꯫ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯅꯕꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜ ꯐꯥꯎꯕ ꯍꯥꯡꯗꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯍꯥꯃꯨꯛ ꯇꯩꯁꯤꯟꯕ ꯌꯥꯎꯈꯤꯕ꯭ꯔꯥ? ꯀꯨꯝꯖꯥ 2019ꯗ ꯄꯥꯡꯊꯣꯛꯄ 10 ꯑꯃꯁꯨꯡ 19 IRBꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯀꯤ ꯂꯨꯄꯥ ꯂꯥꯈ 10 ꯂꯧꯕꯤꯈꯤꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯣꯏꯗꯅ ꯁꯦꯂꯦꯛꯁꯟ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗꯒꯤ ꯂꯨꯄꯥ ꯂꯥꯈ 11 ꯂꯧꯔꯒ ꯑꯃꯗꯒꯤꯅ ꯂꯨꯄꯥ ꯂꯥꯈ 9 ꯂꯧꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯇ꯭ꯔꯕ ꯃꯇꯨꯡ ꯁꯦꯜ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯪꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯇꯤꯡ ꯀꯨꯝꯖꯥ 2013 ꯐꯥꯎꯕ ꯊꯪꯅ ꯊꯪꯅꯅ 3ꯂꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ 11ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛ ꯂꯨꯆꯤꯡꯂꯛꯂꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯀꯨꯝꯖꯥ 2013ꯒꯤ ꯃꯥꯔꯆ 15ꯗ ꯂꯤꯡꯗꯨꯅ
Sahi manga state asigi miyamgi lengak lon paikibada natana kumda 2012 da pangthokpa 12 suba Manipur Legislative Assembly gi mikhal matungdasu party asi mangna lusingba miyangi lengak oiduna state asida senja thumda tawre haiduna thabak asida chenaba singi madakta logi oiba thabak sing laukhatnabagi damak anti corruption cell fawba hangdoktuna akanba thabak sing Laukhat krabaso kumda 2013 gi leirakiba lengak adugi ngaurok ngauba maithongda hamuk taisinbagum thokhan kiba thodok sing leikrabra haibagi wahang hangnaragle miyangi tangkak ani thokna leiram kiba lebak sing aduna accountability amasung transparency gi yumphamda leptuna lengaki thabak pumnamak senja thumja yawhandana tawgani haiduna mathau taba thabak sing laukhat krabaso corruption ga mari leinana thaudok singi pau leptana tabadagi tha kharagi mamangdagi pau sesina corruption ga mari leinana I pau sing piraknaba miyamda haijaduna lakhibani President rule singnarakpa case ki laibak kari oigadage Home Ministry na khana pamthokte dismiss tawbiyu hainaragle kumja 2012 da pangthokiba 12 suba Manipur Legislative Assembly gi mikhal matung March 18 2012 dagi BJP na lusingduna linkhatlakiba Manipur lengangna Assembly asigi 3 suba mifam February 10 2015 dagi haugadaba noma walingai February 9 2015 da lengak adugi Chief Minister Birena Governor da resign tawbagi serol pisin khraba matung Thase ki 18 da President Draupadi Murmu na Constitution ki Article 356 na mangonda piba power ki matungina proclamation taraktuna Manipur da President rule gi lenga chana halakibagi mayokta High Court of Manipur da singnarakiba case ki laiba kari oigadoribano haibagi wahang hangnaragle Manipur da chana halagliba PR lenga asi maram chade hairaduna tongan ba maram tengpiraduna mayang Imphal gi Chirai awang laikai dagi thoksom sur sahi 53 apokpa laikhidrapati high Kola Bihdu Kauba Miyo Emana High Court of Manipur da Ministry of Home Affairs ki Secretary ki matakta writ petition civil number 155 of 2025 file tawrakibani wakat asi High Court of Manipur na sahi segi February dagi horaduna while chathanaba lokalakibani adubu asiguma makhalgi petition asidi court asigi division bench ta putoktuna while chathanaba chungani hairakpadagi division bench ta pukhalakibani aduga wakat asigi matangda mari leinaba while ching thengkhang naina chatharakibani ngasi su korna mangdongna lekhibagi matungina Chief Justice ke Soma Kesorna lusingba bench na matter asi lokhalakpada wakat asiga mari leinana korna mangdongna issue tawkiba notice ki pakum affidavit oina pikhalaknaba oirabasu Ministry of Home Affairs ki maikedagi court submit tawrakkidabani adumoinama ngasi ayu hanna matter asigi while chathanabagi lokhalakpada Ministry of Home Affairs ki maikidagi Ministry asigi Central State Division ki Director Lalit Kumar sahi 53 kauba officer amana mahaki maikidagi punna lamai 15 panba pakum ama affidavit oina file tawrakle hairi Home Ministry ki Central State Division ki Director na file tawrakiba affidavit asida writ petition asina wakalagliba wafamsing asi lana lobani Logi thabak tharam sing abuse tawbani amasung Constitution ki Article 356 ki makhada tawkiba proclamation ki mayokta wakat pham thokte haiba wafam ting phongdorakiba loinana Manipur da February 10 2015 dagi 12 suba Manipur Legislative Assembly bu suspended animation da thamlaga chana halagliba President rule gi lenga singnarakliba petition asi merit amata yawdabana maram oiraduna court ki maike dagi dismiss tawfam thoi haina phongdorakibani hairi Maram sing asina writ petition asi High Court of Manipur na lokhatuna khanapam thokte haiba wafam chu phongdoki hairi loinana court na matter asigi makhata ba while mathang thagi amada chathanaba lepkhre court na petition asigi while chatharakada petitioner gi maiki da council and Mahendra na lepani